Imes TV miyeng tabirib singu tam kuman naran taram nok sebelum nira ngasigi merupakan pau pijeri. Thaiban serau singa leiba atau singi kubamda miam hekat tam kre. Chief Minister Y. Kemsana Beti Kandrase International Airport ta senggut sagali bising yengsin kre. Tare suba under 17 junior boxing boys and girls national boxing championship ta saruk yarbu sing miam na taram okre. Noina legendary singer Asha Bhosle gi aroiba mathumungam pangthokre. Hojik mapungba paulo birasi Manipur ki puwarida mayek lana lerugadaba Kodompokpi gi lanphamda thawaina ponta pikraba Lona Tinkraba Lalalup Revolutionary People's Front RPF ki Lanmi Singlup People's Liberation Army ki Lanmi Mapan ki maphamda ikai khumnaba utpoina Thaiwan cherau singda leiba athoba singi khumamda miyamna haikal leikat tamba tamkre ningsing thoram asigi manungsana Kodompokpi mai lekai Kangjam Kolupta leiba athoba mapan asina yataki ba mafam amadi leikai asimakta leiba athoba mapan gi ningsing phurada su miyamna haikat leikat tamduna leikidraba thawai ni mafamda ikai khonaba utki Manipur High Court ki yathang matung ina ngasi ayuk angan bapung mapan dagi hauna yellow phurup singi yamlaba miyamna Thaiban cherau singda leiba athoba bil tikendrajit Thangal General Pauna Barjabasi amadi hijam irabot ki mitam yauna athoba singi khubamda haikat leikat tamki pena yekai rol saktuna Hodokhiba Nixing Throm Aduda Tongan ba Lininga Mari Lainana Laison Tinson Pangthok Naki Amadi Thangta gi Selut Piduna Athoba Singwi Kai Khumnaba Utki Throm Asibu Silang Liba Kodompopi gi Lanphamda Laikitaba Pele gi Lanmi Khunrakpam Sahul Eres Rajendro gi Imung Manung Oidibi Khunrakpam Medhan Hai Tonglawgi Thodokta Laikidraba Angang Ani Amadi Misam Ahum gi Imung Manungna Nangliba Awaba Adusu Athoba Mapan gi Imung Manungna Saruk Yari Imaleba Kidamakta Thawaina Ponta Pikraba Athoba Mapan Asibu Ningsingboina ngasi yamleba miyamna Cherau Sing amadi Kodompongpi da leiba athoba singi khubamda miyam hupna haikat leikat tamba lakpiba si laikhidraba Imung Manunggi maikaidagi thagatli ngasi numidangi matamda yumthong khudingda thongalda mairakatuna athoba sing asina apunba Manipur amagidamak sagalamba manglan asi mangphaunaba ngamnaba thoni pangthokminasi haina makhatana phongloki ngasi ningsing thoram aduda tongan ba imalop miyamgi lup amadi mairoi singi lup singna haikat leikat tamba lakna khibaga loinana sirau sing tamna haikat leikat tamba lakpa miyam asigi Lakta Anayek Yaurukpada Indian Red Cross Society Imphal West ki team amadi lanai layang sang singna khudaki oiba ana layangi mating sing pangki nakal amuramda English singa bo samapan marhuma thoigi July 3 ta Thawal district ki Texamda Security Force ka khudthokna badar lekhidraba RPF ki official mari yauna loop asigi lanmi singlup PLA ki kader ahumgi Texamda leiba nixing phurada su miyamna haikat leikat tamduna ikai khomna utki Ladana ngasisu puna mangna jati khaidana ayuk pung taruk tagi pung mari phoba hekat hekat tamba mayam puna maglakpiri aduna hajiksu horen pung mari phong tok doini na jati khaidana amatta oina hekat hekat tamba lakpiyo ingna jikna laigidraba athoba singi khubamda hekat hekat tamba se tahi khudingi pangthok pa dumaina handak su mapung phana akoi mayam amatta ni haibado utlaga utminnaraga akoi hai laikat pase tawmina se Ing singam example mapunat nitoigi ngasigi numit asida thokiba Kodompokpi lanphamda peli gi lami map laikidaba mapan adudi kawa nawarpam lekai dagi thodam kunjebhari amadi thodam loke hairoktagi maibam pakka kesampat dagi pakhang lakpa more dagi RK khoiromba haibong pokpi dagi sorok khaibam kameshwar kwakaithel morangpurel lekai dagi khunrakpam Sahul Elis Rajendro Kawan Naurem Lekai dagi Naurem Rajen amadi Tera Sapam Lekai dagi Marangtem Prem Kumarna Thawaina Ponta Pikibani Accident sokpadagi Rims Hospital la layang duna leidiba Impact News gi staff e
yaiphabagi mafamda MZU gi team amana satuna hangbaga loinena angamba mateng pangkhre hairi Chief Minister Yumnam Khemsana state asigi tongan mafamna sengbat sagal bibasing yengsinbagi khongchat amoina Britigan Regit International Airport ta hajik sengbat sagat bagi thabak chathariba anoba terminal upgrade tawagi thabak amadi Pauna Bazar gi lambi sem di sariba sing haktengna satuna yengsin khre Chief Minister na Pauna Bazar gi lambi sem sariba sing yengsin khiba aduda lambi sem gi thabak khumang chawsilamba ubada thagat ingai ni haina phongdokki adum oinamak pangthokpam thokpa thabak khara pangthok lamdabagi mari lainana official sing quality laina thabak sunanaba amadi athubada loisinanaba poktaksu piramki tungda magna Britigan Regit International Airport ta sengma sagaliba anoba terminal upgrade tawagi thabak yengsinki ngasigi Chief Minister gi khongchat aduda Chief Secretary PK Goyal atei magok thongba official kyasu saruk yaki Lau singubana mapung oiba sinpham ama oijariba sungru kendragi manungda leiba wangu hiramakha lokol gi hector sani henbagi laumi singna sahi khudingi yamna wana ujaba laufam sing lokhong matik sadabana lau pankraba matungda phausing ising thumjinduna matam sangna awaba kaya thengnaramba adu sungnu assembly constituency gi MLA K Ranjina laumi singi damukta JCB machine amadi atai mathok taba sing tuna semjin khre wangu hiram makha local laurup committee na achobu thodang kaya lauduna laumi miyam ga punna hiram makha leram marine canal semjin ba aduda sanasam ibo tomana phono khibada hiram makha local gi sarangna low pari chainro henbagi yamna maru oiba kilometer ahomuk sangba lairam marine canal ase MLA Keranji na JCB machine amadi atai darkar oiba mathau taba khudingmak Lauru committee da pibirakuna semjin birakpada lokol asida lau jariba laumi singna apenba madi thagatpa phungdok khibaga loinana wangu sanangkhong da leiba sanangkhong RLI center na Manipur river dagi ising singkhatuna wangu sabal lokol amadi hiram makha lokol gi laupari cham henbada ising pirakadaba yamna maru ariba mayai canal gi chawrakna kilometer amamuk sangba sanangkhong upper primary school dagi Pungjau makhong taba may kinel asi phatabana kumginong surakpa matamda kuki militants singna aphaba makhal gi bomb nomai sinaduna makhoi gi minmangda nupi angang kaya kaptuna habasu khangsinnadana usinnadana leiba asigi wahan tok karino haibagi puna makna khangnaribani India lengang na proxy war ama Manipurda sathari haibasi aseng mani IDP singasi phawa masagi mahusagi mayumda hanjinaba ngamdri relief camp singda awaba kongai khangnaduna leiri masi punamak state lengak asida yariba miyamgi mihusing asina thamoi sengna amatta oina khusamnaduna Manipura mihar mipun chathariba kuki khulai paiba singasi numit humni gi manungda laksilu natrabadi MLA minister gi pham thadokani hairuba matamda center na tumina leiba su sing thakpana ayamba oidibani khonai asi aikhoigi lengak loisingna lairiba sing asigi phibam phagatnaba karamba thodang paikhatpa yabage haibadu yengsinbiba pamjai aduga general strike ban tawna nomgi sara taliba miyam da piriba saitheng kaya asigi yenglaga makhoigi mateng pangba yaba policy program khara lakhot piu haina tombana lamdam asigi NGO mera paibi lup singamadi voluntary organization singi singsilakli la to toy torba imung amada mi tharale ko mi da do ba pra pra ko mi muaine no mi khadara dani acha tala ra mi dai tala mi lewa asai bisu sirero akoi masel tan diga dugai na kul bana da ha gani mani budle pala ko meni ko chogol piraga mani budle pala ko pujal laga tan ni tan da man purun kunai ko ni hersi Mioi ahum hat kibagi thodok adubu yamna kanna yaningdaba phungdoktuna ngarang numidang Thobal district tenthada masing yamlaba mera paibi sing amadi naha singna mera gi khongchat chat khri tentha gi tongan balaikai sing dagi mera paibi amadi naha singna ngarang numidang pung 8 tabada tentha khunjau kaithelda pulaba matung mera gi khongchat adu mafam madugi chatpa hokhibani loinana tentha marongbal ground phawba chatlaba matung miyamna kholau kya sulauki
खोंचत सरुक याखिबा मेरा पाइबी सिंगना फोंदोखिबदा 3rd मे की तांग अहुम लिसिंगनी सुंगना कुलुमदोइदगी हौजिक फावबा माइतई कयागी पुंसी पिखमनखिबा अमदी ट्रोंगलाउबिदा कुकी नार्को टेररिस्ट सिंगना बॉम कापसिंदुना आंगांग अनिगी पुंसी मांगहनखिबा असि यानिंगदे इंडिया लेंगांगना अथुबा मतमदा वारसिन प्रोग्नबा मियामु तंगदु लेताना लहेनबियो हाइखि खोंचतदा कुकी नार्को टेररिस्ट सिंग मरु फंगना मुथतलु ट्रोंगलाउबिगी थौदोक्ता सेनब सिंग फागतलु अथुबदा एनआरसी चनहलु एनआरसी चनदना सेंसस पांथोकपा यारोय हाइबा नसिंगबा खोलाव कयासु मियामना लाउखि तोंगलाउबी थमोई सोकलबा थौदोका मरी लेना खोइसाउनरबा लमदम असिगी मियामना चटलिबा चही असिगी तांग 3 तगी मफम कयादा मखल मखा कयागी खोंजंग संगसिनबगुम बिष्णुपुरगी मियामना नुथिल पुंग अमरोम तारकपदा बिष्णुपुर डिस्ट्रिक्ट हॉस्पिटल ममांगदा लंबी थिंगदुना अमदी टायर नसिंगबा मई थादुना लंबी थिंगबगी खोंजंग संगसिनख्रे अदुबु अनायक इमरजेंसी पाउमीना सिंगबदी अथिंगबदुदा क्वेश्चनगिदे लंबी थिंगदुना ट्रोंगलाउबीगी थौदोक अदुदा यानिंगदबा उतुना संगसिनखिबा खोंजंग अदुगा मरी लेना अपुनबा नुपी लुपकी प्रेसिडेंट लौरेंबम प्रमोदना फोंदोखिबदा ngasi चथरिबा खोंजंग ngasi पिकलिबा इशू अनि अदुबु मिनुक्सी लेतना कुकी नार्को टेररिस्ट सिंगना बॉम फिट तौदुना हाटोक पिखिबा लोइनाना थौदोक असिबु यानिंगदबा उतुना सीआरपीएफ की कैम्पता थोमजिलुबा खोइसाउनरबा मियामदा नोंगै एम तौदुना हाटपिखिबा इसा अहुम मखोई मंगा असिगी मिसी असि बिष्णुपुरगी मियामना थमोई सोकना यानिंगदबा फावी मसीदा सेनरीबा मियारपसिंग अथुबदा पुथौ इंडिया गवर्नमेंट की प्रॉक्सी वार लेपु लोइनाना मिसंग मिखाई नाइरिबा सेंट्रल फोर्स सिंग असि लौथोक पिख्रो अखोई इरमदम असि नाकपिरगनु करिगुम्बा मियामना लावरिबा खोलाव असि थबकता ओंथोक्त्रबदी थौदोक असिगा मरी लेना सेमखिबा जेसिना संगसिलकपा खोंजंग खुदिमक्ता बिष्णुपुर मियामना निंगनब लेतना सरुक यादुना अकन अकन खोंजंग संगसिलकनी हाइखि ट्रोंगलाउबीदा कुकी नार्को टेररिस्ट सिंगना थासी 3 अहिंग नोंयाई मतुंगदा बॉमना लंदारखिबगी थौदोक्ता पिकलिबा आंगांग अनिबु मिनुंगसी लेतना हाटखिबा थौदोक अदुगी मतांगदा खोइसाउनरबा मियामना मखाताना खोजंग संगसिनबदा सीआरपीएफ ना नोंगै कापथोरक्तुना मिसम अहुम लेखिदबा पुन्ना मियोय मंगागी मफमदा ओइना मफुनबा मेरा पाइबी लुपना सिंदुना लायोख्रबा थवाई सिंगना इंगना सिंगना लायमलेंदा लैरुनबा मेरा कटपा अमदी अवा फोंदोपगी थोरम ओइनाम कैथेलदा ngarang numidang pangthokre थ्रमदुदा ओइनाम अपुनबा मेरा पाइबी लुप सिंग मियोय सिंग अमदी ओइनाम खुलगी खुंजा सिंग मियोय पुन्ना साट्रुक लोमना सरुक यादुना लायो खरबा मियोय मंगागी मफमदा मेरा कटखि लोइनाना मिनिट अनि तुमिना लेपतुना लायो खरबा सिंगी थवाइना लायमलेंदा इंग सिगना लैरुनबा ताइबंग सेमबिबा मपु इमफमदा थौनिजखि थ्रमदुदा अंगांग हाटपा यानिंगदे अंगांग हाटपा सेराक पिउ हाइबा खोलाव कयासु लाउखि ओइना मपुनबा मेरा पाइबी लुप की प्रेसिडेंट मुतुम रोमाना फोंदोखिबदा लान सोंगरगसु नुपी अमदी अंगांग द खुद थादबा हाइबा प्रोटोकॉल फावा लैरिबनी अदुबु कुकी नार्को टेररिस्ट सिंग असिना तुमदुना लैजबा करिसु खंगजदरबा निबुत तमथिना हाटपा यानिंगदे मरमसिना लेंगांगना मरा लैरबा मियाटपा सिंग अथुबदा मतमदा अहकपा सेराक पिबियु हाइकी पिकलिबा नुपा मचा अमना फोंदोकपदा कुकी नार्को टेररिस्ट सिंगना मरिल लैरगदि खुलाई पाइबा मसेल हानौ अंगांगदा ताइनरिबा करिगिनो अंगांगसिना करी अरानबा तौखरबगे हाइखि बॉक्सिंग फेडरेशन ऑफ इंडिया की मियंग मखादा महाराष्ट्र बॉक्सिंग एसोसिएशन सिंधुना थासिगी मंगादगी हौदुना ट्रामाथोय फावा नागपुर की डिविजनल स्पोर्ट्स कॉम्प्लेक्स पांथोखिबा 3 सुबा अंडर 17 जूनियर बॉयज एंड गर्ल्स नेशनल बॉक्सिंग चैंपियनशिप मणिपुर की महुत सिंधुना सरुक यारुबा सानरोय अमदी ऑफिसर सिंह ngasi इम्फाल की इंटरनेशनल एयरपोर्ट थुंगलबदा मियामना हराव त्यामना ओखरे चैंपियनशिप अदुदा मणिपुर की महुत सिंधुना पुन्ना नुपा मचा अमदी नुपी मचा यावना सानरोय कुलहुमदोइना सरुक यादुना अथो एहन तानखिबा अदुदा मणिपुरना गोल्ड मेडल अमा सिल्वर मेडल अनि अमदी ब्रोंज मेडल अमा फंगबा ngamduna punna medal mari lawang ngamki loinana manipur gi mingset purakpada achouba thodang lawkiba gold medalist kaksing district ki
Mantak village dagi Karung Sanat Tomba amasung Bomu Komgi Masanupa Karung Albertson Kom Nahai Handak Maharashtra gi Nagpur district ki division sports complex ta pangthok khiba tare suba under 17 junior boys and girls national boxing championship 2026 ta gold medal norokpa ngamba simak yamna nungai mahata nasu atop championship ta saruk yaduna gold medal lowa ngamna bahona gani masida natana handak ki championship asida gold medal lowa ngamkhiba asina Uzbekistan da pangthok kadoriba Asian Boxing Championship 2026 ta India gi mohut sinduna sanarunaba khalakhiba simak yamna nungaiba amadi phawi hainasu phongdoki nakalamromda sanari sing okpagi throm aduga mari leinana Kom Tribe Organization Valley gi Information Secretary Ajay Komna phongdokibada namdam masigi yellow proof ama oiriba Kom proof ki sanari amana gold medal loroktuna Manipur gi mingset porokpa ngamba simak yamna nungaiba phawi loinana Uzbekistan da pangthok kadoriba Asian Boxing Championship 2026 ta India gi mohut sinduna sanarunaba khalakpa asisu Manipur gi oina sauthok saningai ni hainasu bakhangna makatana phongdokki Amurum dasu hanakta Maharashtra gi Nagpur da pangthokkiba suba under 17 boys and girls national boxing championship 2026 ta kg humpu gi Kanglupta championship oirakraba Karung Albertson Kombu Mahaki Ponopam Lamdam Oiriba Kaksing Mantak village da Harau Tayam na Oktuna Puning Thawat Pagi Throm Ama Ngasi United Brothers Sporting Association Mantak village na Sinduna village asida leiba Mantak community hall na pangthokre championship oirakraba Albertson Komna airport ta hek thunglabaga miyam na Mahaku Harau Tayam na Oktuna Kaksing Bazar phawba punna langminakhi Kaksing Bazar dasu Kaksing Bazar Business Welfare Association amadi miyamna mahaku taramna okpaga loinana pungning thawat minaki tungda maki porofam lamdam Mantak village da thunglabaga lamdam adugi layamda miyamna taramna okpiki mai paktuna gold medal loroklaba Albertson Kombu okpagi throm aduga mari lenana mahakna phonokibada mahak ngang oringaidagi masana asibu pamjarakhibana ingkumja lisingani sumna kundagi Mericom Regional Boxing Foundation da leiduna sanaba horkibani mamang dasu maharak suba National Boxing Championship dasu selection phangduna saruk yarubada final da sanakiba player aduga head khenaba kibana maithi duna silver medal phanglaki aduga tawlak suba championship tana quarter final da lehauki handakti mahang kanna hona jaduna amadi ison thaujan bi duna gold medal lorok Dona championship oiba ngamrakhibani handak Uzbekistan da me amadagi haugadoriba Asian Championship ta sidasu soidana medal longna bahona jage miyamna su thongna bi haina su phongdokhi thorom adu losilakpada saruk yakiba miyamna mahaki tungni career da hena mai paknaba amadi lamdam asigi mingset hena porokpa ngamnaba isorda punna thongni minaki Haryana da adugi da aise quarter final le Mizoram masana pura me 3-2 da